ꯑꯣꯛꯇꯣꯕꯁ ꯇꯧꯋꯤ ꯑꯣꯛꯇꯣꯕꯁꯇ ꯌꯥꯎꯔꯝꯃꯤꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯈꯪꯗꯦ ꯁꯤꯗꯩꯁꯤꯅ ꯃꯃꯤꯡ ꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯣꯛꯇꯣꯕꯔ ꯑꯃ ꯇꯧꯔꯛꯑꯒꯦ ꯑꯣꯛꯇꯣꯕꯁꯁꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛꯇꯣꯕꯁ ꯑꯣꯏꯅ ꯇꯧꯔꯦ ꯐ꯭ꯔꯦꯟ ꯑꯃꯅ ꯑꯣꯛꯇꯣꯕꯁ ꯆꯥꯕꯤꯔꯛꯑꯣꯅ ꯁꯤꯅꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅꯤ ꯁꯤꯅ ꯆꯥꯅꯕ ꯆꯝꯐꯨꯠꯇꯒꯤ ꯀꯣꯠꯅꯕꯒ ꯆꯥꯕ ꯍꯧꯖꯔꯒꯦ
Wow, dạ. Đây là mà. Điểm hỏi mà ra con ghiền thì tẹp tới tuổi rất sự lâu rồi. Mayam nuksibuna like subscribe share tawju kawbiranganu. Bye bye.